mayam ahan mamaktada kanglai mubang channel gi maikeda gi mayam bu taram do okchari ngasi mo no video mu pudona lakchare kai video no haba matam na ngasi chaba gi amte yaude chaba di mathang video da ado ngasi gi video ina di nahan aina giveaway tawjagani haba video do oidoine ado mayam video se nungai bra nungai tabra haba do yengse mayam na khawrang na ngai nani video do oidoine ado mayam video se hawjingi mangoi na ai se nungwani ni thabak tang chinbaduna maram morakan da ina mayam da matam chana video piba ngamjadre adugi damakta mayam na ibu ngapi gani ado mayam wa yam ngana dabida adum khoi gi giveaway tawbagi se hauna ba tawrake ado mayam kanana giveaway sigi mapu oibagi haibudo yengminase mayam punna ngaibinase ado ngasi video sigi interesting oini na khanjai ai gi so ahan bagi amna haraujagi ba numit ama oibane ai 1k subscribe yobagi giveaway ne mayam aina tawjari se mathang tarakpata su 10k 100k yobada so ai soidana tawjagani mayam ai support adum tawbiyu ado mayam wari se yam kuida sadabida mathang kan satharana hona jage ado mayam winner khanbagi ngasi gi lottery sidi aina random comment picker dagi tawro khanjare ado mayam punna minyang taminase kanana winner oibage haibudo yengminase mapu oiba mamadi yawram joine ado mayam punna kanana oige haibudo mayam munna yengbiyo aduga mayam na tanik lawba mu yawram ngani hena khanjai ado tanik lawdo mayam aina hajiki mikup sida ko anjara kadoine ado mayam punna minyang taminase ado mayam ai gi background se ketang di lange ai je song mapa lai ru bnu ne ado mayam adu gi background bi da mukta di mayam waru bi gano ai khudong cha da ba kar lai ba da gi taw ni ai na khanbiyo ai background se ai pai le jade mayam theng na taw su no ta phar am ta ba ai ngonda tu na background gi di mayam waru bi ro yeng min se Laibak Faba Kanano oidoino haibudo yengminase nupina tadero nupana tadero yengminase ado mayam asigi winner sidi sister Primita gi mafam da chakre ado mayam winner oihawdaba ichilinaw singna nungai taba kesu khanbi gano mathang gi ai lakadaba tangkakna na lakadaba 10k 100k subscriber yorpasing da soiduna giveaway dum tawjagani mayam na ngasi lehawrag targa su mathang da farakani haibagi asada mathang gi giveaway tawbasing da saruk soiduna yabiyu ado mayam aigi giveaway gi sister pau khana phang da bana ai contact number sida hap liba contact number sida sister
Premita irungbamna aingonda pau haifetang phawbirao ainadi pau faunaba fangjararoi aduna yaragadi aina numnini humnigi manungsida sister na pau soidana phawbirao video se yengbiragadi ado sister gi yum tana ai soidana aigi ngamjaba gift away dana pijabado ai soidana thinjarake ado kaigumba sister na pau phawbiraktaba taragadi aina mayamda amu khudongchaba amu pikidoine aduna yaragadi sister na khwaidagi lucky oiba haibado oibanena winner do oire aduna sister na soidana pau phawbiro mathang lakadaba video dadi chabagi amu laani aduna chabagi se amu mayamna support tawbiro soikiba kya leragasu mapangsingna amu pigani ngasigi video sigi oide mayam mesinjarage